ꯉꯥ ꯐꯥꯔꯨꯔ ꯁꯨꯝ ꯂꯥꯛꯑꯅꯤꯅ ꯂꯧ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯔꯣꯏꯕ ꯇꯥꯔꯤꯛ 30 ꯁꯦꯞꯇꯦꯝꯕꯔꯒꯤ ꯄꯥꯂꯣꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯔꯛꯑꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ overall activity mayamsigi yengjaraga irabot niksing manasi constitute tawgibani manasi chumna koi phan yam leijabagi wafam natte public ki contribution janata irabona chathar mai magi activity maki waklon sacrifice miyam sigi punsi nungai hanbasina khwaidagi maruiba activity mo ibam thui haibudugi miyeng duda koina nainajaraga chahi sigi manungda aikoina prajana dan tawbirakpa madugi award phanggadoba mi punamaktu ngasi si lauthokjabagi tanja du laujabani maramdi tarik 30 di enthokadaba manasi mapam matam chana miyam dusu khangan janingi loinana donor oibiriba chilnau kaya gisu aduga recipient oibigadori bi chilnau singsu khara mangjongna khangan bagi tangai phadabadu leye ngasi si lakhotchabani aikoi punna award taraga nipani madugi details punamak aina mu hanjan jadrabasu akoi yenthokjare mayam phajana pabiragani khali aikoi yam thamoi sengna irabot ki wakhalon asida chusanjaba mioi kaya chongthok piraki I must thank them all lepalaitana hataksu award ahumni hangalisi chahi khudingi yambi yamdaba palsing tara kungi manungda ngamjaba khudon ga loinana adugumba monetary contribution mayam asi manipur gi praja gi marakta thengnariba awana sigi marakta title lobiriba saruk yabiri bichil naw singbu pungning thogojaboina moigi activity moi contribution sing adu recognition piboina janeta gi mamingda mana taragani pansi antok chagadabani sigumba thoram asida aikoi irabot celebration gi punamona khangbi koi thabum chumna kariguma tamda kana gumna hangbu yawi tham chum mai maponu mi khak tawraga loibe yadra haibasi koina phaujabadi maki maram nainabasi onthongna ngasigi tangdu leita draba samaj ki saktam asida magi punsi amasung magi contribution magi wakhalon asi nainabagi tangai phadabasi nomu nomugi hengalai madu taunabo honabada September iba thabum sigi special significance irabot ki pokpa siba underground changiba amdi leibam leitadna Burma rom da chapatusu September thagi man loin thui loina na September thabu masi koi lamdam masi gisu khwaidi marui ba thamani khwaidi ki awana gi mayok na ba thasi nungsa ba bulang ba nungsa haire ko masi lepa ngamde awana leina tina mayam asi kamdona thengnarga miyoy gi punsi asi makha chathagi gadagi madusu mi na mi bu ottaba manaba khunai manaba chakthung manaba dikar social justice si pirak na bhonabada ma mapun sikat khiribane madugi recognition amada ngasigi leiriba samaj amasung generation lakadori generation sida ma ki lamjing amasung mak wakhalon si makha tana pudhabam thui habisi ekoi celebration committee gi maikai dagi phaujabani maramaduna irabot ki punsi amasung magi wakhalon loinana ekoina mangon da piriba sardhanjali asina anau bawakhalon amada ngasi lol dharma jati kuchu khena kaya lejaragasu punna nungsi chanana hingminagadabani madugi wakhalon madu miyoibagi punsigi hingbagi magun amasung hingbagi mahau khangna hingminnaba samaj ama build up tawbagi architect anauba manipur gi architect asi irabot ne haibasi kanamtana yenaba leitana yanabiraba podamani maramaduna aikoina athoba misak asigi mafamda kachagadobi sradanjali amasung miyam punamakta maki wakhalon asi yawonna buhonabada tarik 30 magi mapok numit asida pangthok chagadori ba thoram sumanglira sanglenda koi matam sina khajiktang khuyongna giba duga irang khara leiba sida koi pak chauna celebration ni haidana
ꯐꯦꯁꯇꯤꯚ ꯃꯨꯗ ꯑꯃꯗ ꯇꯧꯕꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯇꯧꯖꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯔꯆ ꯄꯥꯁ ꯀꯟꯇꯤꯟꯖꯦꯟꯅꯆꯤꯡꯕ ꯌꯥꯎꯕꯗꯨ ꯃꯇꯝ ꯐꯔꯛꯄ ꯀꯥꯟꯗ ꯌꯥꯎꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯒꯤ ꯄꯥꯂꯣꯟꯒꯤ ꯁꯛꯇꯝ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯝꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨꯒ ꯑꯦꯋꯥꯔꯗ ꯈꯔꯁꯤ ꯌꯦꯟꯊꯣꯛꯆꯍꯧꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯕꯗꯨ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯌꯧꯅꯅꯕ ꯍꯣꯠꯅꯖꯕꯅꯤ